Isinyausingbu Puran Thaba Maitayna Taram Nokchari. Ngasigi Middle East Tonariba Irangse sigi matangda kitang khoigi khara khaminase. Ngasi 7 October asi hojik thokliba lana sigi horupagi sahi ama pharpa numini. Ngasigi numi asidani Hamas na miyoi lising amaga sani hatkiba. Aikhoina uri base asini. Ko sam adubu lana sidi matam sangi. Kuidabani lana si tholokpa. Palestine ga Israel ga ukhanaba khanaba sainaba sidi matam mamangai digi khanaraga dum laabani. Ko sinausi. Simtang akoina gyan taminasi. Aduna lan se ngasi ngarang ita thokpa nateba. Matam mamangai digi sangna dum khanaraga laabani ba posi. Mi lamdu sangsila kan sum tawrabani nako. Masida Israel na khud halaktuna hojikse. Gaza da miyoi lising ni puma thoigi mathakta hatkre nupi angang kaya ma yauna hojik yamna sathiba mawongda Beirut Lebanon gi capital Beirut ta epalaitna Israel na aso ba kaya ma kapthar ibanu thangtagi Lebanon gi capital Beirut ta leiba France ki thawgi company amasu thugai khare asidagi France ki president na makhoi gi company Kulai Saba ko France yam sauna akogi Kulai singse moy export to web Israel makogi Kulai Saba company singduna Kulai she ko Israel da thajan bado thingjelani na haikibani mamangsu nahan haikibani France na Israel gi mateng sauna phangli asida ko gi Israel gi prime minister na garak chai panjagar minister nyauksi nama ikai da batawgunu na khoina mateng pangdrasu landi lep loy ada do maina phungdor polai kide laikre Israel harisna akhoi gi yengna badu de akhoi kanu toruk athingba pirakpa yengna badu de akhoi gi su yengna bani adu su kuthani sini pura mong ngam moin to kolais asida mu France ki president na yamna nongning ba reply ma amuk lai nati akhoi noi gi support nakanda leptuna lairi haina tasengna France se Israel ki bi mong ne ba mana phungdor istim Israel na ngarang dang se akan ma mong da Lebanon gi Beirut landai miyoi ke amagi thawai manglamba yai haina dumaina panari masida amuk Hezbollah na Israel gi Haifa hairiba Israel gi ahum suba asauba city ni ko Haifa hairibse asida asigi military base amada akoi amuk landara ye miyoi ke ama solam gani mafam ke ama akai toy mangre thugai khokai ba dumaina tawrami hairi Israel di yamna thina sokpa yaude na dumaina hairi hojik missile kapsna base nakan ani makta isini noksing lepti akan mamongi lani hujikang kanjele Lebanon dagi su Hezbollah na Israel romda missile kuntra mu hena kapslaki sahi pharapasida Israel prime minister na lance makada thokani haibidi yamna akiba mongda loina loshingani haikre adubu Landa mai pakpa mai thiba leitabani Israel su awabani mayong naribase maramdi karino haibida kabliba missile plane dagi thadariba mayam drone dagi thadariba sing mayam se paisa ngakni tangraba poneba masida Israel gi army gi current chief of the general staff Harzi Halebi ko sikangjelo makhoi gi army gi kenoni top post pai ba haitare man harishe akoina Hamas maithiba piri asini pura pira brasini akoina hangningi bisina mayam no hangna rei bisina adu oiragadi makoina hostage oina Hamas na phajin gi bisingdo thadurok tise kadai chakrage sini amu wahang amu laisi Iran na Israel da missile kapsallu badudi akoina loina khanglabo wafamni hojikse Iran gi airport loina close loina toksin khare sinausi amuksu Iran hairi Aikoi amuka hanna akan mamong de Israel da amuka kapsin gani haina Israel na su khud soidna hangani haidi lanji kansalak tawri mayam na thajari se ngasi 6 October se karigumba amadi thokpa yai haibasini asina maram oiraga leibak animak high alert loina leinagre mi parja sing mapan da thokna ganu khot kanu na sep oigadaba jaga da layu na dumaina asi lan kansin gadaba mali ngasi nungta sinausi Russia base manakta su khoigi Syria da leiba Russia base manakta su khoigi kaptha khibagi isinaw singna khoina loi khangeko Russia na Iran da mateng pangi Iran amuk
Hezbollah, Hamas, Atai, Mayama Legre, Quigi, Party Mayama, organization Mayama ko, Azu Mating Pangi. Samani, Americanasu, Israel da Ating Pangi, France na Supangi, Atopi Rokile Vaccine Supangi. Masishidal UND. Kari hai gi hai bo hang sin nau sing kai gi dum la UND ta sing hai do kari bo hai do no kari bo hai ngam do no makoi di kaino ni samna hai ro da lai phadi bi gum bani west amusung neto lai bak sing gi ko asida Joe Biden ne Iran gi oil field thau sung gi oil field de attack to gunu landa ganu na hai hai ra kare inau no mamang de hai mamang de hai kare nuclear site sing da landa ganu atopa mafam da ta gi to dubu hairiba oil fin nuclear site sing kari kari sida di landa ganu oil fin da landa ganu hairi sina kari maram ginu haibda masida kari gumba lan toksin du thukai khokai ba tawraga di prithvi da thau tang gi aso mayong na ba ama tholakani asi hawjik se winter season sangakpa matam ni Europe da di kumaina khoi sida di yam kan bu ing da bai wani Europe ki lebak sing da di minus na rakaduini ade America gi da su hairga na Canada Alaska adagi even USA gi mafam sing ingnar ka duini aduna makhoi di thauksi amna darkar lai madu thoktana bagi ba hairi sing sininaw sing France ki president su thok thak ni sininaw sing hena khange ko aduga ngasi se nungdang karigumba asauba amadi thokpa yai haibi sine ba miyamna panari basi asiyarga puran thaba maiteina kainana ba yathang ni jari kanglei ba imana yai fare yai fa minarsi